State Force na khulngak mamanga fazing kibadu condition namata yaudana thadorokadabani haina Manipur pumbada pungni funipan gi general strike kaukraba matong legang na positive response amata piraktabadege aikoi sukhul ngak yawi aikoi busu fabiu haina mass arrest ki Khongjang Changsinliba hokre Meeoi kya Asok Apan Nangkhre ngarang Langthabal Kendra Clubs Coordinating Committee Langthabal Kendra Mairapaibi Coordinating Committee All Kongbo Road United Club Organization Khurai Ahongwai Thangjam Lekai Club amasong Mairapaibi Kurau Makhong United Club amasong Sagolban Apunba Lupke Mifam Amana Laukiba Warep ki matungina ngasi nungthil pung amarom taba tuwaida Mapham Kayada lakpa Mairapaibi ima amadi nahasing Tungan ba Mapham singda punsin bahauke Tungda manang nakpada laiba police station amadi outpost singda thomsinake Singzamai Maikai Yoina Maikai Yadongi Mairapaibi amadi nahasing machi dagi thoraktuna pullaba matong ngasi nungthil pung amarom taba tuwaida Singzamai police station tamna thomsin bahauke Maikai ani dagi thomsilakiba miyam aduna kagwada laiba Singzamai police station ki gate mapa yorokpada han lairamba police personnel singna megaphone sizinaduna police station tamna changlakana bakhanganke adubu Mairapaibi sing aduna aikhoi sukhul ngakpa yawi aikhoi busu phabiyu haiba kolau lauduna thomsilakpadage security personnel sing aduna tear gas cell amadi stun bomb kaya kaptuna miyam adu tankaina bohonake miyam adu tankaina bohonabada rapid action force na kawagi narasing mandir mayada laiba yum sing na changduna thiba humbadana tana Meeoi kyamasu phuramki hairi Irelbung Police Station, Kwakaithal Police Outpost amadi Haingang Police Station na chingba singdasu masing yamlaba miyam thomjinduna mass protest ki Khongjang Changsinliba Mapham sing adudasu rapid action force amasong Manipur police ki personnel singna tear gas cell amadi mock bomb kaya kaptuna miyam adu tankhaiki Police amadi rapid action force ki personnel singna tear gas cell amadi mock bomb kapada Asok Apan Nangkhre yauki Imphal East District ki wainasu Ayangpali Khurai amadi Khurai Kongpal Maikai gi miyamna Porompat Police Station tamna changsilakpada police ki maikai digi tear gas cell amasong stun grenade sizinaduna miyam adu tankaina mohonaki thaudoguda Khongjang loi manga Asok Apan Nangkhre Nonganba khoi pung ipuni pan gi ban singarang pung ahing nongyai bawa kau gi ba masida khoi gi sarkar na karimata for response bi raktaba karimata akhoi bo akhoi da akhoi na changyan jari bin ge yam thoi wa woi da bagi mawong la tawkhalak pa jeng asi asi akhoi hongnaba leitana laikai gi lamlam gi mai ben sing amadi silinau sing punjalaga ngasi akhoi je pista yamna ingna singna Khongjang ama smaina changjan jabani masida akhoi gi police ki silinau sing mai kai de akhoi da tiar gas kapsal lakpa aduga moini yamna violent oiba mawong da tawrok pa masimadi yamna yajaning de aduna thuba matam da akhoi gi Manipur gi laigak loisingna munai khandhabi raga tawraiba changjal khongwam je munna khandhabi raga thuba matam da angang sing asi amta thadok piro haidna mayang gi mafam da madi media gi mafam da state sarkar gi mafam da pawjin jar pijari drive mano la eba drive mano la ka ji da leijabane ba ori chanaraga hoi dadi a kan ho chaki na dak lei chaki na handla pungai bane ba nga khami na ji da thoki da ngai hi dak lei ba na hairaga ne chaki bu ne army mi am changa ga ei ka da lei ba drive mano to bang khra ching thoi mung de ki phu bane pa kaw bu to ga sumang ma ya ji kaw phu bu to we ba yaw da ni sa to ni to bi no ai ka pa la bu khung to je ba Kuba yaw from me mako mana lo ikam thatna khotna aduga nupi ma jo akhoi thunga na moina mai singalam me ba mai singala ta le me ba aduga ina adu su chenja laga khubale mai du singalam me ma je wandari ne to le me ba moi ya tum adi ka pai ba khole me an atum ma khoi di ahal ma le bani na sumang da ta ba na khat le bam jamo so khang de ba smai na to le da na so ma pa na ga le chala bani na wa re angang nu ban thang ma thong wam da khang de tum mi ngai da phang thong nong me ta sele jinga da han tang no mai ka pa do jinga de phau do cha le ba Ninga da boy kap seleba Ngasi numinung mamatong pung ani makhairom tarakpa duwaida Sekmai Laikin Thabi Santipur Posangbam Khulen Tingri Awang Bavgai Tendoyang Faidinga Kanto Chirang Khongampat Khamran Loitang Khulgi Mairapaibi Chamangaromna Sekmai Police Station da thomjindana makhoi fabiu natraga fakiba khulnga pamanga thado haina protest tawkre tungda Sekmai Police Station ki OC NG Johnson masa thoraktuna Mairapaibi ima ibel singa wari sanaduna wakhal taminake Veles volunteer manga police na fazin ki badu yaning tabu fongdokladuna Mairapaibi singaduna Sekmai Police Station mamangda kolau kya lauki Aikoi sukhul nga payawi aikoi busu fabiu haiduna lamdamadong ge Mairapaibi singna Bishnupur district ke manung chan laiba Nambol Police Station Bishnupur Police Station Moirang Police Station amadi Kumbi Police Station na thomjin khre
Moirang Police Station da Thomjin Batuda Sarugyakiba Moirang Kendra Punba Mairapaibi Imanlub Mampilgi President K Padmavati Hai Koki Singna Manipur Machi Tana Tugaina Honariba Sida Maitei Kunai Bukanaba Honariba Local Volunteer Manga State Force na Fazin Kibadu Condition Namata Yaudana Tadokadabani Haiduna Khongjang si Changsinliba Lakpani Adubu Lengang na tasinadana Laiba Sida Pelak Tabadage Kulnga ko mga Tadok Juba Fauba Mama Oibi Koi Supazinduna Tambiro Haiduna Moirangi Nupi Mayamna Moirang Police Thomjin Bane Khongjang si Makoy mga Tadok Juba Fauba Changsin Gani Haina Mak na Makataki Hairiba isasing si atuba matamda thadortaba taragadi aikoina sirasu sina isasing thadorati bhawde aikoi mafam sida police station sida lengdana laigani aduga hauji hauji aikoi moirang PSP adugumba STPO sar amadi osi sar loina na koi wari sana jari hairiba department sina ngangi ba ofam sidi songa maroni adun maram oirakanda hairiba isasing je thadokti bhaw aikoi si susina Chang Changna, Makoi Tadoki Vapi, Moirang Station Asida, Aikoi, Laikai Kungama and the Loinana Moirang Bendergi, Adugumba, my bell, Punamak, Puna Horakanda, Mapham Sida Lingana Laga, Ni Haibo Kundu, Nasi, Mediagi Tonga, Tamjari.